Home Department na thadorkiba order amagi matung inna state asida hauzik oiriba fibam asi yenglaga social media da aranda pau sandoraktana ba amadi landam asida peace amasung communal harmony ngaknabagi damak internet servicing maru oina mobile data services BSS VPN services thingba makhatana numit ini sangdokre Government of Manipur Commissioner Home and Asok Kumar na khudyek piduna thadorokpa cherol aduda Imphal West, Imphal East, Thawbal, Bisnupur, Kakching, Kangpokpi, Churachandpur, Jiribam amasung Ferjwal District lakliba tarik 8 gi numidang wairam pung mga ka minute 10 mga fauba makhatana internet thingkre. Home Department na thadorkiba order amagi matung inna state asida hauzik oiriba fibam asi yenglaga social media da aranda pau sandoraktana ba amadi landam asida peace amasung communal harmony ngaknabagi damak internet servicing maru oina mobile data services BSS VPN services thingba makhatana numit ini sangdokre Government of Manipur Commissioner Home and Asok Kumar na khudyek piduna thadorokpa cherol aduda Imphal West, Imphal East, Thawbal, Bisnupur, Kakching, Kangpokpi, Churachandpur, Jiribam amasung Ferjwal District lakliba tarik 8 gi numidang wairam pung mga ka minute 10 mga fauba makhatana internet thingkre.